ꯅꯣꯡꯃ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯒ ꯂꯩꯄꯥꯛ ꯑꯗꯨꯗ ꯑꯁꯨꯛꯄ ꯎ ꯋꯥꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯃꯐꯝ ꯑꯃꯗ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯁꯤꯡꯗꯨ ꯃꯨꯅ ꯎꯏ ꯑꯗꯨꯒ ꯃꯅꯥꯛ ꯆꯪꯗꯨꯅ ꯅꯛꯅ ꯌꯦꯡꯂꯕꯗꯤ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯎꯕ ꯐꯪꯏ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯐꯖꯔꯕ ꯊꯝꯕꯥꯜ ꯆꯥꯎꯔꯕ ꯉꯥ ꯀꯌꯥꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯆꯪꯈꯤꯕ ꯃꯤ ꯑꯅꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯅ ꯃꯤꯅ ꯆꯪꯅꯕ ꯌꯥꯝꯅ ꯀꯤꯅꯩ꯫ ꯇꯨꯔꯦꯜ ꯑꯗꯨꯕు ꯃꯤꯌꯥꯝꯅ ꯃꯔꯧ ꯂꯩꯕ ꯇꯨꯔꯦꯜ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯅꯥꯛꯇꯕꯨ ꯆꯪꯉꯨꯔꯕꯗꯤ ꯇꯨꯔꯦꯜ ꯇꯝꯅ ꯍꯦꯛꯇ ꯀꯧꯕꯒꯨꯝꯅ ꯇꯧꯏ꯫ ꯀꯔꯥꯏꯗꯒꯤ ꯂꯥꯛꯄ ꯇꯨꯔꯦꯜꯅꯣ ꯀꯔꯣꯝꯗꯒꯤ ꯑꯃꯨꯛ ꯆꯦꯟꯈꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯏꯆꯦꯜ ꯑꯣꯏꯅꯁꯨ ꯆꯦꯟꯗꯦ꯫ ꯅꯣꯡꯃꯇ ꯇꯨꯔꯦꯜ ꯑꯗꯨ ꯃꯌꯦꯡ ꯇꯥꯕꯁꯨ ꯎꯗꯦ, ꯆꯥꯎꯅ ꯆꯦꯟꯕꯁꯨ ꯎꯗꯦ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯥꯛꯄ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯧꯅ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯇꯦꯟꯕ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯦꯟꯕꯅ ꯅꯨꯡꯇꯤꯒꯤ ꯀꯩꯊꯦꯜꯗ ꯃꯃꯥꯒ ꯂꯥꯛꯇꯨꯅ ꯌꯨꯝꯗ ꯂꯣꯏꯕ ꯌꯦꯟ ꯉꯥꯅꯨꯁꯤꯡ ꯌꯣꯜꯂꯝꯃꯤ꯫ ꯃꯃꯥꯅ "ꯇꯦꯟꯕ, ꯇꯦꯟꯕꯧ, ꯇꯥꯕ꯭ꯔꯣ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤꯕꯣ? ꯌꯦꯡꯉꯨꯅꯦꯍꯦ, ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯂꯒ ꯎꯏ ꯂꯩꯔ ꯃꯥꯜꯂꯦꯅꯦꯍꯦ, ꯇꯦꯟꯕ." "ꯏꯃꯥ, ꯀꯩꯗꯧꯔꯦ ꯏꯃꯥ? ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯅ? ꯄꯣꯠ ꯌꯣꯜꯂꯣ ꯍꯥꯏꯔꯒ ꯎꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦꯍꯦ? ꯃꯤꯅꯒ ꯄꯣꯠ ꯂꯧꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦꯅꯦ ꯅꯪꯕꯣ." "ꯈꯪꯉꯤꯅꯦꯍꯦ, ꯑꯩꯅ ꯎꯏꯁꯤꯟꯅꯔꯒ ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯇꯧꯕꯅꯦ." "ꯅꯁꯛ ꯃꯨꯟꯅ ꯈꯪꯉꯤꯀꯣ ꯇꯦꯟꯕ, ꯃꯤ ꯀꯧꯁꯤꯜꯂꯨ ꯄꯣꯠ ꯂꯩꯅꯕ, ꯅꯠꯇ꯭ꯔꯗꯤꯅꯦ ꯍꯣꯔꯦꯟ ꯆꯔꯥ ꯍꯦꯟꯖꯅꯤꯀꯣ." "ꯍꯦꯜꯂꯣꯏꯗ ꯆꯔꯥꯗꯤ ꯏꯃꯥ. ꯉꯁꯥꯏꯗꯒꯤ ꯌꯦꯟ ꯉꯥꯅꯨꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯌꯣꯟꯗ꯭ꯔꯤꯅꯦꯍꯦ. ꯑꯃꯠꯇ ꯌꯣꯟꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯕꯅꯣ ꯅꯪ?" "ꯁꯤꯠꯇ꯭ꯔꯒꯅ ꯏꯃꯥ, ꯐꯖꯕ ꯑꯆꯧꯕ ꯌꯦꯟꯕꯥꯁꯦ ꯍꯥꯠꯂꯒ ꯃꯇꯨꯝ ꯆꯥꯎꯅ ꯆꯥꯎꯅ ꯀꯛꯂꯒ ꯆꯥꯊꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ." "ꯆꯥꯅꯤ ꯅꯪ ꯃꯇꯨꯝꯗꯣ ꯆꯥꯎꯅ ꯆꯥꯎꯅ ꯀꯛꯑꯒ." ꯃꯃꯥ ꯃꯆꯥꯗꯨ ꯅꯣꯡ ꯅꯤꯅꯤꯗꯤ ꯌꯦꯟ ꯉꯥꯅꯨ ꯀꯅꯥꯝꯇꯅ ꯂꯩꯕꯤꯗꯕꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯄꯥ ꯂꯩꯇꯕꯅ ꯃꯆꯟꯅꯨꯄꯤꯒ ꯃꯣꯏ ꯑꯍꯨꯝꯇꯪ ꯂꯩꯕꯅꯤ꯫ ꯃꯆꯟꯅꯨꯄꯤꯅ ꯆꯥꯛ ꯂꯥꯝꯕ ꯋꯥꯕꯗꯨ ꯎꯔꯒ ꯇꯦꯟꯕ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯔꯧ ꯂꯩꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯕꯅ ꯇꯦꯟꯕ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯀꯣꯡꯗꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯇꯝꯊꯤꯕ ꯑꯀꯤꯕ ꯋꯥꯗꯨꯗꯤ ꯍꯥꯏꯕꯤꯗꯕꯅ ꯈꯪꯂꯝꯗꯦ꯫ ꯑꯅꯧꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯦꯟꯕꯅ "ꯏꯃꯥ, ꯏꯃꯥ, ꯋꯥꯔꯤ ꯑꯃ ꯇꯥꯔꯕꯣ? ꯉꯥ ꯌꯥꯝꯅ ꯂꯩꯕ, ꯊꯝꯕꯥꯜ ꯌꯥꯝꯅ ꯍꯧꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯔꯤꯔꯥ?" "ꯍꯣꯏ ꯏꯃꯥ, ꯉꯥ ꯑꯆꯧ ꯑꯆꯧꯕ ꯌꯥꯝ ꯂꯩ ꯍꯥꯏꯌꯦ, ꯊꯝꯕꯥꯜꯁꯨ ꯌꯥꯝ ꯍꯧꯋꯦ ꯍꯥꯏꯅꯦ꯫ ꯑꯁ ꯏꯃꯥ, ꯑꯩ ꯆꯠꯂꯨꯒꯦ, ꯃꯤ ꯑꯇꯩꯁꯨ ꯆꯠꯅꯅꯤ ꯍꯥꯏ, ꯑꯩꯁꯨ ꯌꯥꯎꯔꯨꯒꯦ." "ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯅꯦ ꯇꯦꯟꯕ?" "ꯑꯦ, ꯍꯩꯇꯗꯤ ꯀꯩꯅꯣ ꯏꯃꯥ, ꯑꯩꯈꯣꯏꯅ ꯂꯩꯔꯛꯏꯗꯣ ꯇꯨꯔꯦꯜ ꯃꯄꯥꯜꯗꯅꯤ꯫ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯍꯥꯏꯔꯤꯁꯦ ꯅꯆꯥꯒꯤꯗꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤꯅꯦ." "ꯍꯩꯔꯦ ꯉꯥꯡꯕꯗꯤ." "ꯆꯠꯂꯨꯒꯦꯀꯣ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯌꯦꯟ ꯉꯥꯅꯨꯁꯨ ꯃꯤꯅ ꯀꯌꯥ ꯄꯥꯝꯅꯗ꯭ꯔꯦ, ꯂꯥꯏ ꯅꯤꯡꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯕꯅꯤꯅ." "ꯑꯗꯨꯅꯅꯦ, ꯍꯧꯖꯤꯛꯇꯤ ꯌꯦꯟ ꯉꯥꯅꯨꯁꯨ ꯃꯤꯅ ꯀꯌా ꯄꯥꯝꯅꯗ꯭ꯔꯦ, ꯂꯥꯏ ꯅꯤꯡꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯕ ꯀꯩꯅꯣ? ꯑꯗꯨꯅ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨꯒ ꯉꯥꯗꯨ ꯐꯥꯔꯒ ꯑꯗꯨ ꯑꯣꯏꯅ ꯌꯣꯜꯂꯁꯤꯀꯣ ꯏꯃꯥ, ꯉꯥꯗꯤ ꯐꯖꯅ ꯃꯤꯅ ꯂꯩꯅꯩ." "ꯍꯣꯏꯅꯦ ꯇꯦꯟꯕ, ꯑꯗꯨꯅ ꯐꯗꯣꯏ ꯑꯣꯏꯔꯗꯤ ꯌꯦꯡꯉꯁꯤ꯫ ꯑꯗꯣ ꯉꯥ ꯐꯥꯅꯕꯗꯤ ꯅꯪꯒꯤ ꯑꯃꯠꯇꯕꯨ ꯂꯩꯔꯝꯂꯔꯣꯏꯅꯦ?" "ꯑꯩꯒꯤ ꯂꯣꯡ ꯂꯩꯗꯨꯗꯤ ꯏꯃꯥ." "ꯑꯗꯨꯗꯪꯅ ꯌꯥꯔꯣꯏ, ꯍꯣꯔꯦꯟ ꯏꯃꯥ ꯁꯦꯝꯕꯤꯔꯒꯦ, ꯑꯗꯨꯒꯅꯦ ꯍꯌꯦꯡꯂ ꯀꯩꯅꯣ ꯆꯠꯂꯣ." "ꯍꯌꯦꯡ ꯆꯠꯁꯦ ꯍꯥꯏꯅꯤ ꯏꯃꯥ, ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡꯅꯤ, ꯃꯣꯏꯗꯤ ꯑꯍꯜ ꯉꯥꯛꯇꯅꯤ, ꯃꯣꯏꯗꯤ ꯋꯥꯗꯅ ꯐꯥꯔꯔꯣꯏꯗꯕꯅꯤ, ꯑꯩꯗꯤ ꯌꯥꯝ ꯀꯟꯕꯅꯤꯅ ꯐꯖꯅꯗꯤ ꯐꯥꯔꯅꯤ." "ꯍꯩꯇ꯭ꯔꯗꯤꯅꯦ ꯅꯍꯥ ꯑꯣꯏꯔꯁꯨ ꯐꯥꯗꯕꯅꯤꯀꯣ." ꯑꯁꯨꯝꯅ ꯃꯃꯥꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗꯅ ꯇꯦꯟꯕꯒꯤ ꯉꯥ ꯐꯥꯅꯕ ꯁꯦꯝꯂꯝꯃꯤ꯫ ꯇꯦꯟꯕ ꯍꯌꯦꯡꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯣꯏ 20-30ꯃꯨꯛ ꯑꯇꯩ ꯂꯝꯗꯒꯤ ꯂꯥꯛꯄꯁꯤꯡ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯃꯤ 5ꯃꯨꯛ ꯌꯥꯎꯔꯒ ꯆꯠꯂꯝꯃꯤ꯫ ꯇꯦꯟꯕꯅ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯛꯅꯐꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯃꯅ "ꯇꯦꯟꯕ, ꯅꯪꯒꯤ ꯃꯤꯡꯁꯤꯕꯨ ꯀꯅꯥꯅ ꯊꯣꯜꯂꯤꯅꯣ? ꯅꯪꯗꯤ ꯌꯥꯝ ꯋꯥꯡꯉꯤ, ꯇꯦꯟꯁꯨ ꯇꯦꯟꯗꯦ." "ꯏꯕꯣꯛꯅ ꯑꯩꯗꯣ ꯄꯤꯛꯏꯀꯥꯟꯗ ꯌꯥꯝ ꯇꯦꯜꯂꯦ ꯍꯥꯏꯌꯦ." "ꯄꯤꯛꯏꯀꯥꯟꯗꯗꯤ ꯂꯣꯏ ꯇꯦꯟꯅꯩ ꯀꯩꯅꯣ? ꯑꯗꯣ ꯑꯩꯗꯤ ꯐꯖꯅ ꯇꯦꯜꯂꯦ ꯍꯥꯏ, ꯐꯥꯟꯃꯨꯛꯇꯪ ꯋꯥꯡꯉꯦ ꯍꯥꯏꯌꯦ." ꯑꯍꯜꯁꯤꯡ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ "ꯑꯁꯦꯡꯕꯅꯦ, ꯑꯩꯗꯣ ꯇꯦꯟꯃꯟꯗꯅꯅꯦ ꯊꯤꯕ ꯌꯥꯝ ꯋꯥꯏ ꯍꯥꯏ, ꯐꯝꯅꯕ ꯐꯥꯟ ꯃꯈꯥꯗꯒ ꯂꯩꯔꯝꯕ ꯌꯥꯎꯋꯦ ꯍꯥꯏ, ꯑꯗꯨꯗ ꯏꯕꯣꯛꯅꯅꯦ ꯏꯃꯨꯡꯒꯤ ꯁꯨꯝꯆꯤꯠꯅ ꯁꯤꯠꯇꯣꯛꯑꯒ ꯂꯧꯊꯣꯛꯅꯩ ꯍꯥꯏ." "ꯃꯁꯤ ꯑꯉꯥꯡꯁꯤꯁꯨꯕ ꯍꯤꯡꯗꯧꯔꯤꯅꯦꯍꯦ ꯊꯥꯗꯣꯛꯈꯤꯕꯗ." ꯃꯣꯏꯁꯤꯡ ꯑꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯔꯛꯀꯗꯧꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ
ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯕꯗꯤ ꯃꯤꯠꯅ ꯁꯤꯡꯉꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇꯗ ꯄꯪꯊꯒꯅꯨ ꯌꯥꯔꯤꯈꯩ ꯋꯥꯈꯜ ꯃꯥꯡꯗꯅꯕ ꯍꯣꯠꯅꯧꯀꯣ ꯀꯔꯤꯅꯣ ꯑꯍꯜꯁꯤꯅ ꯑꯩꯈꯣꯏꯁꯦ ꯂꯥꯟ ꯂꯥꯛꯄꯒꯤ ꯇꯥꯏꯞꯇ ꯍꯥꯏꯔꯤꯁꯤꯅ ꯑꯅꯧꯕ ꯑꯍꯜ ꯑꯃꯅ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯔꯤꯗꯨꯕꯣ ꯉꯥ ꯐꯥꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤꯁꯦ ꯍꯥꯟꯅꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯂꯤꯊꯣꯔꯛꯏ ꯃꯤꯑꯣꯏ ꯈꯔꯗꯤ ꯀꯤꯕꯅ ꯍꯜꯂꯁꯤ ꯍꯥꯏꯅꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯔꯧ ꯂꯩꯕ ꯇꯨꯔꯦꯜ ꯑꯗꯣꯝꯗꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯪꯊꯅꯔꯝꯃꯤ ꯍꯥꯟꯅꯒꯤ ꯃꯤꯑꯣꯏ 5 ꯑꯗꯨꯒ ꯇꯦꯟꯕꯒꯗꯤ ꯄꯪꯊꯔꯝꯗꯦ ꯇꯦꯟꯕꯅ ꯀꯅꯥꯅꯣ ꯇꯨꯔꯦꯜꯁꯤꯗ ꯀꯧꯔꯛꯏꯁꯤꯅ ꯏꯁꯩ ꯁꯛꯂꯒ ꯅꯨꯄꯤꯁꯨ ꯉꯥ ꯐꯥꯕ ꯂꯥꯛꯄ꯭ꯔꯣ ꯍꯥꯟꯅꯒꯤ ꯃꯤ ꯑꯗꯨꯅ ꯃꯁꯤ ꯑꯉꯥꯡꯁꯤꯃꯗꯤꯅꯦ ꯕꯦꯔꯥꯅꯤꯅꯦꯍꯦ ꯀꯤꯕꯒ ꯈꯪꯗꯦꯅꯦꯍꯦ ꯑꯇꯩꯁꯤꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯣꯏ ꯇꯦꯟꯕ ꯃꯣꯏꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ ꯇꯦꯟꯕꯅ ꯄꯪꯊꯔꯕ ꯃꯤꯁꯤꯡ ꯑꯗꯨ ꯒ꯭ꯌꯥꯟ తాꯅꯕ ꯍꯥꯏꯔꯝꯃꯤ ꯅꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯎꯍꯦ ꯑꯍꯜꯁꯤꯡꯅꯤ ꯀꯥꯏꯅ ꯃꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯤꯅ ꯏꯁꯩ ꯁꯛꯄ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯏꯃꯥꯅ ꯋꯥꯔꯤ ꯂꯤꯕꯤꯕꯋꯣ ꯏꯁꯩ ꯁꯛꯄꯤꯕꯋꯣ ꯀꯨꯏꯔꯦ ꯇꯥꯕ ꯑꯗꯨꯅꯅꯦ ꯄꯪꯊꯈꯤꯗ꯭ꯔꯦ ꯑꯅꯧꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯐꯖꯗ꯭ꯔꯣ ꯏꯁꯩꯁꯦ ꯑꯥꯔꯊꯕꯨꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯧꯕꯒ ꯑꯩꯉꯣꯟꯗ ꯁꯩꯊꯥꯔꯒ ꯁꯛꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯍꯜ 5ꯁꯤꯅ ꯍꯥꯏꯔꯤꯕꯗꯣ ꯑꯣꯏꯔꯝꯂꯕꯗꯤ ꯅꯣꯏ ꯑꯥꯔꯊ ꯈꯪꯗꯅ ꯐꯥꯖꯅꯤ ꯑꯁꯨꯝꯅ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯔꯛꯑꯦ ꯑꯅꯧꯕ ꯑꯍꯜꯁꯤꯡ ꯑꯗꯨ ꯏꯁꯩ ꯁꯛꯄ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯑꯁ ꯇꯨꯔꯦꯜꯁꯤꯗꯤ ꯈꯨꯆꯥꯎ ꯑꯃꯅꯤꯍꯦ ꯊꯝꯕꯥꯜꯁꯤꯡꯁꯤꯅ ꯐꯖꯔꯤꯕ ꯇꯨꯔꯦꯜꯅꯤꯅ ꯃꯨꯁꯨꯛ ꯃꯨꯏꯍꯦ ꯏꯁꯤꯡꯁꯤꯗꯤ ꯁꯤꯕꯨ ꯑꯆꯧꯕ ꯉꯥ ꯁꯔꯦꯡꯒꯨꯝꯕ ꯀꯇꯂꯥꯒꯨꯝꯕ ꯂꯩꯔꯝꯒꯗ꯭ꯔꯣ ꯂꯩꯕꯅꯤ ꯂꯥꯡꯗꯕꯤꯗ ꯇꯨꯃꯤꯟꯅ ꯐꯥꯁꯤꯀꯣ ꯂꯥꯡꯗꯕꯤ 이신기 마주시가 하이레디 nga angaubaga amta lemno mandini ngamu ngakto lemno mali masi angang sidibako turel aduda yamna nakna nga phaba horami turel do yamna luramba manungda nga acho achoba mayam chenbadu urami nga sing adu ubada moi mayam adu mamit mana thakhatkre ising adu luman bana yamna thenba khu muka yoba oina khanarami hanagi mi sing aduna yariba makai langdabida isingda kumdana bu hotnarami adubu khoi chopa long thinba hotnarami in thabasu yawnei turel aduda thambal heknaba pong saragasu thamnaduna lei moi ataidi nga yamna phanarami adubu tenbadi nga macha amadagi hena phaba ngamnde tenbana thambal oine heklagi khanduna pong adu tongduna tapna honduna thambal tamna thaujilami hanagi ahalsing aduna tenbabu thambal hektanabadi yamna haizarami adubu tenba karimta pudrabadi mamaga machanupiga du chara helani khanbada hekpa changkhre matam haukiba khanghaude tenba thambal marakta changkhibadagi ukidre ahalsing adudi nga yamna phabana hanba pamlami aduna tenbabu ngaina nga pharami hanagi ahalsing aduna aikhoi karasi angangdo ngai leredi aikhoi thenglani khudong thiba nanglani atopa amana amu khumlai aduna pharani horen mamana hanglaga chaminadena haraga lore he adudi yaru he uhobani aikhoiga chaminabado madinga na kakre thambal mayam heglaga na hairse asumna wari sanari ngai turel adudagi masak mataw yamna phajabi nupi ama ising adudagi makok tapna likhalai nga phaba sing adu urami nupi adu ubada pungaw ngaw kirami hanagi miyoi manga adudi nga sing adu puraga chenkre aduga anoba mising adudi mit kuptana yengli ngai hak leiraga nupi kharasu ising adudagi makok phagolakle nga phaba ahal sing aduna karino aikhogi mi mangda leiriba uriba sing asibo masibo asengbaro natraga wakhalna sagatpa phajaraba saktam singla khupajase as aibu noktuna kobugum tawe ai kumtharaki aigi nupi oirage amadi makok phagolakliba nupi sing aduna momon nokna khut khattuna kaurami nga phaba ahal sing adu gyan tabasu yaurami aikhoi halase aduna phagani moi manga na chenkribado maram lei akhoi su chelase mafam asigi turel ase marau yamna lei aidi halaroi masak phajarabi nupi singse ama pharaga aigi nupi oirani nayumda nangi nupi lehoribadudi yumda lehoriba aigi nupi tudi masak yam thi isau yam langi aduna aina yumda songan hanjaningdrese moigumba phajabagado
ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯣ? ꯃꯣꯏꯒꯨꯝꯕ ꯂꯩꯔꯗꯤ ꯌꯨꯝꯗꯒꯤꯕꯨ ꯍꯦꯟꯅꯤꯡꯉꯔꯣꯏ꯫ ꯑꯩꯗꯤ ꯆꯠꯂꯦ, ꯅꯣꯏ ꯂꯩꯍꯧꯔꯣ꯫ ꯑꯍꯜ ꯈꯔꯗꯤ ꯀꯤꯗꯨꯅ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯑꯍꯜ ꯈꯔ ꯂꯩꯍꯧꯔꯤꯕ ꯑꯗꯨꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯄꯥꯝꯕꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯍꯜ ꯑꯃꯅ ꯂꯥꯡ ꯍꯨꯟꯖꯤꯜꯂꯝꯃꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ, ꯑꯗꯨꯒ ꯃꯥꯁꯨ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯗꯨ ꯂꯦꯞ ꯐꯪꯗꯅ ꯌꯥꯝꯅ ꯂꯨꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯨꯞꯈ꯭ꯔꯦ, ꯃꯣꯏꯅ ꯍꯦꯛ ꯆꯣꯡꯊꯔꯛꯄꯒ ꯑꯍꯜꯁꯤꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯡꯗꯨꯕꯣ? ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯅꯦ꯫ ꯑꯦ, ꯈꯣꯡꯗ ꯀꯅꯥꯅꯣꯝꯃꯅ ꯄꯥꯏꯔꯛꯏ, ꯑꯩꯉꯣꯟꯗꯁꯨꯅꯦ꯫ ꯀꯥꯔꯁꯦ, ꯏꯁꯤꯡ ꯑꯁꯦ ꯏꯪꯉꯤ, ꯁꯣꯔ ꯍꯣꯟꯕꯁꯨ ꯌꯥꯝ ꯋꯥꯏ꯫ ꯃꯣꯏ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯃ ꯃꯈꯣꯡ ꯄꯥꯏꯔꯒ ꯈꯪꯍꯧꯗꯅ ꯖꯣꯞ ꯂꯥꯎꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯤꯡꯊꯈꯤꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯣꯏ ꯑꯇꯩꯗꯨ ꯀꯤꯗꯨꯅ ꯂꯥꯎꯏ, ꯑꯗꯨꯒ ꯀꯪꯐꯥꯜ ꯇꯝꯅ ꯏꯔꯣꯏꯗꯨꯅ ꯆꯦꯟꯈꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯣꯏ ꯃꯤ ꯑꯃꯁꯨ ꯆꯤꯡꯊꯍꯧꯏ꯫ ꯀꯪꯐꯥꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯣꯏ ꯈꯔ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯇꯨꯔꯦꯜ ꯑꯗꯨꯗ ꯉꯥ ꯃꯃꯤ ꯄꯥꯟꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯀꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯦꯟꯕ ꯊꯝꯕꯥꯜ ꯃꯌꯥꯝ ꯍꯦꯛꯇꯨꯅ ꯊꯝꯕꯥꯜ ꯃꯔꯛꯇꯒꯤ ꯄꯣꯡ ꯍꯣꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯤꯅꯦ꯫ ꯑꯦ, ꯆꯠꯈ꯭ꯔꯖꯥꯠꯂꯣ? ꯑꯩ ꯊꯅꯝꯂꯒ? ꯃꯕꯨꯛ ꯈꯨꯐꯠꯇꯗꯤꯕ ꯑꯍꯜꯁꯤꯡꯁꯦ꯫ ꯍꯌꯦꯡꯗꯤ ꯃꯣꯏ ꯀꯅꯥꯝꯇ ꯍꯧꯗꯕꯤꯗ ꯑꯩ ꯏꯇꯣꯝꯇ ꯂꯥꯛꯀꯦ ꯌꯦꯡꯉꯨ꯫ ꯇꯦꯟꯕꯅ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯐꯖꯅ ꯌꯣꯝꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯟꯕꯁꯨ ꯆꯠꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯦꯟꯕꯅ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ ꯏꯁꯤꯡ ꯃꯅꯨꯡꯗ꯫ ꯇꯦꯟꯕ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ, ꯇꯨꯔꯦꯜ ꯑꯗꯨ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯅ ꯀꯟꯅ ꯅꯣꯝꯂꯝꯃꯤ꯫ ꯇꯦꯟꯕ ꯀꯤꯕ ꯐꯥꯎꯏ, ꯆꯦꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯊꯋꯥꯏ ꯋꯥꯅ ꯀꯞꯂꯤꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯏꯁꯤꯡ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯁꯤꯕꯨ ꯚꯨꯠ ꯑꯣꯛꯅꯔꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯑꯍꯜꯁꯤꯡ ꯑꯗꯨ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯟꯅ ꯉꯥ ꯃꯨꯟꯅꯔꯤꯕ ꯖꯥꯠꯂꯥ? ꯀꯞꯄꯤꯁꯤꯅ ꯃꯁꯛꯁꯨ ꯎꯗꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯈꯔ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯏ꯫ ꯇꯦꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯁꯤꯜꯂꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯇꯦꯟꯕꯕꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯉꯪꯂꯝꯃꯤ, ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯟ ꯇꯧꯐꯝ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯇꯦꯟꯕ ꯚꯨꯠ ꯍꯤꯡꯆꯥꯕꯤ ꯍꯥꯏꯗꯨꯅ ꯀꯤꯕꯅ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯑꯍꯜꯁꯤꯡꯒꯤ ꯂꯥꯡ ꯑꯃ ꯊꯧꯔꯤ ꯄꯟꯗꯨꯅ ꯈꯛ ꯈꯛ ꯆꯤꯡꯗꯨꯅ ꯅꯣꯝꯕꯗ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯇꯦꯟꯕꯗ ꯆꯠꯈꯤꯗꯅꯕ ꯂꯥꯡ ꯑꯗꯨꯗ ꯈꯨꯠꯅ ꯊꯤꯟꯗꯨꯅ ꯀꯞꯄꯒꯨꯝꯅ ꯍꯥꯏꯖꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯇꯦꯟꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯂꯥꯡꯗꯨ ꯇꯦꯟꯕꯅ ꯌꯥꯝꯅ ꯋꯥꯅ ꯆꯤꯡꯈꯠꯂꯨꯕꯗ ꯂꯥꯡ ꯑꯗꯨꯗ ꯉꯥ ꯅꯨꯄꯤ, ꯃꯃꯩꯅ ꯉꯥ ꯑꯣꯏꯕꯤ, ꯃꯁꯥꯅ ꯃꯤ ꯑꯣꯏꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯃ, ꯂꯥꯡꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯌꯦꯠꯁꯤꯟꯗꯨꯅ ꯁꯤꯕ ꯌꯥꯅ ꯌꯥꯎꯔꯝꯈꯤ꯫ ꯉꯥ ꯅꯨꯄꯤ ꯈꯔꯅ ꯇꯦꯟꯕꯗ ꯁꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯁꯥꯎꯏ, ꯈꯔ ꯑꯃꯅ ꯂꯧꯊꯣꯛꯄꯤꯅꯕ ꯀꯞꯄꯤ꯫ ꯇꯦꯟꯕ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯒꯤ ꯋꯥꯔꯤ ꯈꯔ ꯅꯤꯡꯁꯤꯡꯂꯛꯂꯦ, ꯀꯤꯕ ꯈꯔ ꯐꯔꯦ꯫ ꯂꯥꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯊꯥꯡ ꯃꯆꯥ ꯑꯗꯨꯅ ꯀꯛꯊꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯑꯩ ꯚꯥꯞ ꯇꯥꯔꯦ, ꯁꯤ ꯌꯧꯔꯗꯤ ꯃꯐꯝ ꯑꯁꯦ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏꯁꯤꯡꯒꯤ ꯂꯩꯐꯝ ꯇꯨꯔꯦꯜ ꯑꯣꯏꯔꯦꯀꯣ꯫ ꯑꯗꯣ ꯑꯍꯜꯁꯤꯡ ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯑꯩꯁꯨ ꯍꯣꯔꯦꯟ ꯐꯥꯔꯒ ꯄꯨꯊꯈꯤꯗꯣꯏ ꯖꯥꯠꯂꯥ? ꯇꯨꯔꯦꯜꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯥꯡꯁꯦ ꯆꯤꯡꯈꯠꯀꯦ, ꯑꯗꯨꯒ ꯀꯛꯊꯠꯂꯒꯦ꯫ ꯇꯦꯟꯕꯅ ꯊꯥꯡ ꯄꯨꯊꯣꯔꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯉꯥ ꯅꯨꯄꯤꯈꯩꯗꯨ ꯀꯤꯕꯅ ꯂꯥꯡꯗ ꯊꯨꯔꯤꯕ ꯑꯗꯨ ꯍꯥꯠꯈ꯭ꯔꯒꯅꯤ ꯀꯤꯕꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯀꯞꯅꯔꯛꯏ, ꯃꯊꯛꯇ ꯀꯥꯕꯗꯤ ꯉꯝꯗ ꯏꯁꯤꯡ ꯇꯨꯔꯦꯜ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯇꯦꯟꯕꯅ ꯂꯥꯡꯁꯤꯡꯗꯨ ꯀꯛꯊꯠꯇꯨꯅ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯊꯥꯡꯗꯨꯅ ꯏꯁꯤꯡꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯊꯥꯊꯩ꯫ ꯃꯣꯏꯁꯤꯡ ꯑꯗꯨ ꯀꯞꯄ ꯂꯥꯎꯕ ꯂꯦꯞꯈ꯭ꯔꯦ, ꯑꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯣꯏꯅ ꯂꯨꯞꯈ꯭ꯔꯦ꯫ ꯇꯦꯟꯕ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯅꯦ꯫ ꯑꯩꯗꯤ ꯃꯣꯏꯁꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯏꯃꯥ ꯍꯣꯏꯅ ꯄꯪꯂꯤꯗ ꯂꯤꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯑꯁꯦꯡꯕꯒꯤ ꯂꯩꯔꯕꯣꯏꯔꯦ꯫ ꯃꯁꯛꯀꯥꯁꯦ ꯈꯨꯐꯖ ꯑꯃꯅꯤꯅꯦ꯫ ꯑꯩꯅꯒ ꯄꯥꯈꯪꯒ ꯑꯣꯏꯔꯦ, ꯁꯛꯁꯨ ꯍꯥꯏꯐꯦꯠꯀ ꯐꯖꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯁꯥꯖꯅꯤꯀꯣ ꯁꯥꯎꯅꯤꯡꯗꯅ꯫ ꯑꯩꯒꯤ ꯊꯝꯕꯥꯜꯗꯨꯗꯤ ꯆꯠꯂꯒꯦꯗ꯫ ꯇꯦꯟꯕꯅ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛ ꯊꯥꯡꯒꯠꯄꯒ ꯉꯥ ꯅꯨꯄꯤꯁꯤꯡꯗꯨ ꯑꯃꯨꯛ ꯂꯣꯏꯅ ꯊꯣꯛꯂꯛꯂꯦ꯫ ꯇꯦꯟꯕꯕꯨ ꯀꯧꯔꯛꯏ꯫ ꯇꯦꯟꯕꯅ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯉꯥ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯇꯦꯟꯕꯕꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯇꯧ ꯎꯠꯂꯛꯏ, ꯑꯗꯨꯒ ꯇꯦꯟꯕꯅ ꯀꯟꯕꯤꯈꯤꯕ ꯉꯥ ꯅꯨꯄꯤ ꯑꯗꯨꯅ ꯊꯝꯕꯥꯜ ꯃꯌꯥꯝ ꯑꯃ ꯍꯦꯛꯇꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯍꯧꯕ ꯆꯥꯕ ꯌꯥꯕ ꯎꯍꯩꯁꯨ ꯄꯤꯔꯛꯏ꯫ ꯇꯦꯟꯕꯅ ꯀꯟꯕꯤꯔꯤꯕ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤꯒꯨꯝꯕ ꯑꯣꯏꯔꯝꯈꯤ꯫ ꯉꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎꯕꯅ ꯏꯁꯩ ꯁꯛꯇꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯦꯟꯕꯕꯨ ꯑꯃꯨꯛ ꯂꯥꯛꯅꯕꯁꯨ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯂꯨꯞꯈ꯭ꯔꯦ ꯄꯨꯟꯅ꯫ ꯇꯦꯟꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯌꯨꯝ ꯌꯧꯕꯗ ꯃꯝꯂꯤ ꯃꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯇꯦꯟꯕꯅ ꯊꯝꯕꯥꯜ ꯃꯌꯥꯝ ꯑꯃꯗꯤ ꯍꯩꯁꯤꯡꯗꯨ ꯃꯃꯥꯗ ꯄꯤꯗꯨꯅ
ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒꯗ ꯇꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒꯅ ꯊꯥꯖꯔꯝꯗꯦ꯫ ꯏꯃꯥ, ꯗꯗꯥꯁꯦ ꯐꯥꯒꯤ ꯂꯤꯂꯥꯒ ꯌꯥꯎꯍꯜꯂꯗꯤ ꯌꯥꯝ ꯃꯃꯤꯡ ꯆꯠꯅꯤꯉꯣ꯫ ꯐꯥꯒꯤ ꯍꯦꯟꯃꯟꯗꯅꯅꯦ ꯅꯨꯡ ꯂꯪꯁꯤꯜꯂꯛꯄ ꯑꯃꯗꯤ ꯇꯧꯅꯤ꯫ ꯗꯗꯥ, ꯃꯤꯉꯣꯟꯗꯒ ꯍꯥꯏꯔꯨꯅꯨꯀꯣ, ꯐꯨꯖꯔꯛꯁꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯅꯧꯕꯅꯤꯀꯣ꯫ ꯅꯣꯏ ꯊꯥꯖꯗ꯭ꯔꯒ ꯇꯣꯛꯎ, ꯑꯗꯨ ꯌꯧꯔꯛꯑꯗꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒ ꯀꯩꯊꯦꯜꯗ ꯂꯥꯛꯏ꯫ ꯉꯁꯤꯗꯤ ꯃꯆꯟꯅꯨꯄꯤꯁꯨ ꯌꯥꯎꯔꯛꯏ꯫ ꯇꯦꯟꯕꯒꯤ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯕꯅ ꯃꯤꯈꯩꯅ ꯃꯨꯟꯅꯔꯝꯃꯤ꯫ ꯉꯔꯥꯡꯒꯤ ꯇꯦꯟꯕꯒ ꯆꯠꯃꯤꯟꯅꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯇꯦꯟꯕ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯦꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯦꯟꯕ ꯌꯥꯝꯅ ꯁꯥꯎꯏ ꯃꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯉꯥ ꯅꯨꯄꯤ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤꯗꯨ ꯃꯥꯅ ꯀꯟꯕꯤꯕ ꯊꯝꯕꯥꯜ ꯍꯦꯛꯄꯤꯔꯝꯕꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯅꯪꯅ ꯊꯦꯡꯅꯔꯤꯕꯗꯨ ꯚꯨꯠꯅꯤꯅꯦꯍꯦ, ꯉꯥ ꯅꯠꯇꯦꯅꯦ꯫ ꯃꯤꯕꯨ ꯉꯥ ꯃꯃꯩ ꯄꯥꯟꯕ꯭ꯔꯣ? ꯅꯪꯅ ꯍꯦꯛ ꯉꯥꯡꯕ ꯋꯥꯁꯤꯅꯕ? ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ꯫ ꯃꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯂꯥꯛꯈꯣꯁꯨ ꯍꯥꯏ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯌꯥꯔꯦꯍꯦ, ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯔꯛꯏ, ꯑꯗꯣ ꯚꯨꯠꯅꯤ꯫ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯕ ꯃꯣꯏ ꯃꯔꯤꯗꯤꯅꯦ ꯚꯨꯠꯁꯤꯡ ꯑꯗꯨꯅ ꯆꯥꯍꯧꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯀꯣꯟꯕ ꯑꯍꯜ ꯑꯗꯨꯗꯤ ꯇꯦꯟꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯥꯖꯔꯝꯃꯤ, ꯃꯥꯁꯨ ꯎꯍꯧꯕꯅꯤꯅ꯫ ꯑꯇꯩ ꯀꯅꯥꯝꯇꯅ ꯊꯥꯖꯗ꯭ꯔꯕꯁꯨ ꯇꯦꯟꯕ ꯅꯨꯡꯇꯤꯒꯤ ꯃꯔꯧ ꯂꯩꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯊꯝꯕꯥꯜ ꯍꯦꯛꯂꯝꯃꯤ꯫ ꯉꯥ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯁꯨ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯐꯖꯕ ꯊꯝꯕꯥꯜ ꯀꯌꯥꯁꯨ ꯍꯦꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯊꯝꯕꯥꯜ ꯄꯨꯔꯛꯇꯨꯅ ꯃꯌꯥꯝ ꯌꯣꯜꯍꯟꯈꯤ꯫ ꯍꯟꯈꯤꯕꯗ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯀꯂꯛꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯦꯟꯕ ꯃꯃꯥ ꯃꯆꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯤꯁꯤꯡꯁꯨ ꯃꯔꯧ ꯂꯩꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯠꯄ ꯍꯧꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯍꯦꯛꯄ ꯉꯝꯗꯗꯨꯅ ꯍꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯃꯤ ꯃꯥꯡꯈꯤꯕꯅ ꯄꯥꯈꯠꯇꯨꯅ ꯁꯤꯕ ꯀꯌꯥꯁꯨ ꯇꯧꯔꯝꯃꯤ꯫ ꯇꯦꯟꯕꯗꯤ ꯍꯧꯖꯤꯛ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯤꯁꯤꯡꯅ ꯀꯜꯂꯛꯄ ꯌꯥꯎꯅꯔꯝꯃꯤ꯫ ꯈꯔ ꯑꯃꯗꯤ ꯇꯦꯟꯕꯗ ꯇꯤꯟꯅꯁꯟꯅꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯇꯦꯟꯕꯅ ꯃꯤ ꯀꯅꯥꯃꯠꯇ ꯄꯨꯔꯝꯗꯦ꯫ ꯉꯥ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯄꯨꯔꯛꯇꯅꯕ ꯍꯥꯏꯕꯅ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯔꯕꯗꯤ ꯉꯥ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯇꯦ꯫ ꯑꯗꯨꯅ ꯇꯦꯟꯕꯒꯤ ꯋꯥꯔꯤ ꯀꯅꯥꯃꯠꯇꯅ ꯊꯥꯖꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯦꯟꯕꯁꯨ ꯀꯅꯥꯃꯠꯇꯗ ꯋꯥꯔꯤ ꯁꯥꯈꯤꯔꯝꯗꯦ, ꯃꯃꯥꯗ ꯐꯥꯎꯕ ꯁꯥꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯇꯦꯟꯕꯕꯨ ꯀꯜꯂꯛꯄ ꯀꯥꯡꯕꯨ ꯑꯃꯅ ꯇꯦꯟꯕꯒꯤ ꯄꯣꯠ ꯌꯣꯟꯐꯝꯗ ꯆꯪꯂꯛꯇꯨꯅ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕ, ꯆꯩꯈꯥꯏꯕ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯅꯣꯏ ꯅꯃꯥꯅꯆꯥ ꯉꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯣꯠ ꯌꯣꯟꯕ ꯌꯥꯔꯔꯣꯏ꯫ ꯇꯦꯟꯕꯒꯤ ꯃꯃꯥꯅ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ? ꯃꯌꯥꯝꯅ ꯂꯥꯛꯂꯒ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯒꯦ? ꯅꯣꯏ ꯅꯆꯥꯅꯨꯄꯥꯅ ꯚꯨꯠ ꯊꯣꯛꯄ ꯇꯨꯔꯦꯜꯗ ꯄꯨꯕꯤꯔꯒ ꯅꯠꯇ꯭ꯔꯣ ꯃꯤ ꯀꯌా ꯑꯃ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯁꯦ? ꯇꯦꯟꯕ ꯌꯥꯝꯅ ꯁꯥꯎꯅ ꯀꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯈꯠꯅꯩ ꯑꯗꯨꯒ ꯃꯃꯥꯅ ꯈꯥꯝꯗꯣꯛꯂꯝꯃꯤ ꯃꯆꯥꯕꯨ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯔꯣ? ꯏꯆꯥꯗꯤ ꯃꯣꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯖꯕꯅꯤ꯫ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯃꯔꯥꯜ ꯁꯤꯕꯤꯔꯤꯕꯅꯣ? ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯅꯨꯄꯤꯅꯤꯒ ꯈꯜꯂꯛꯑꯣꯏ꯫ ꯅꯨꯃꯤꯠꯇꯣ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤꯒꯤ ꯊꯦꯡꯅ ꯍꯔꯥꯎꯅ ꯍꯜꯂꯛꯏ? ꯃꯥꯅ ꯊꯝꯕꯥꯜ ꯍꯦꯛꯄ ꯁꯥꯔꯒ ꯚꯨꯠ ꯀꯧꯔꯤ ꯅꯠꯇ꯭ꯔꯣ? ꯅꯨꯃꯤꯠꯇꯨꯗ ꯃꯤ ꯃꯔꯤꯅꯤ ꯃꯥꯡꯂꯤꯁꯦ, ꯍꯧꯖꯤꯛꯁꯨ ꯍꯜꯂꯛꯇꯕ ꯀꯌꯥꯅꯤ꯫ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤꯒꯤ ꯅꯨꯡꯇꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯤꯕꯅꯣ? ꯑꯗꯨꯕꯨ ꯏꯆꯥꯅꯔꯣ ꯍꯥꯏꯕ? ꯇꯦꯟꯕ, ꯅꯪꯕꯨ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯍꯥ? ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯆꯠꯄꯗꯅ ꯅꯣꯡꯃꯇ ꯎꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯚꯨꯠ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕ? ꯍꯦꯔꯥ! ꯁꯣꯅꯣ ꯆꯨꯕ ꯑꯍꯜ, ꯅꯣꯏꯅ ꯑꯩꯒꯤ ꯗꯨꯀꯥꯟꯁꯦ ꯀꯜꯂꯛꯇꯅ ꯇꯧꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯅꯣꯏ ꯊꯥꯡꯅ ꯌꯥꯟꯒꯦ ꯌꯦꯡꯉꯣ꯫ ꯏꯃꯥ, ꯊꯥꯡꯗꯤ? ꯍꯦ ꯇꯦꯟꯕ, ꯑꯗꯨ ꯐꯠꯇꯦ, ꯑꯗꯨ ꯇꯧꯅꯨꯅꯦꯍꯦ, ꯑꯗꯨ ꯐꯠꯇꯦ꯫ ꯌꯥꯟꯒꯅꯤ ꯏꯃꯥ, ꯑꯩꯒꯤ ꯃꯆꯤꯡꯗꯣ ꯂꯥꯛꯑꯦ꯫ ꯏꯃꯥ, ꯑꯩꯅ ꯃꯤ ꯊꯥꯡꯅ ꯌꯥꯟꯃꯟꯕꯗ ꯅꯠꯇ꯭ꯔꯣ ꯃꯐꯝ ꯑꯁꯤꯗ ꯆꯦꯜꯂꯛꯏꯁꯦ? ꯀꯜꯂꯛꯄꯁꯤꯡ ꯑꯗꯨꯅ ꯃꯥꯏꯁꯤꯕꯨ ꯑꯁꯦꯡꯕꯩꯔꯣ? ꯆꯦꯜꯍꯧꯔꯁꯦ, ꯃꯃꯤꯠ ꯃꯅꯥꯒꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯇꯦꯟꯕꯁꯦ꯫ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯃꯤꯅꯗ ꯐꯨꯕꯤꯕ ꯃꯥꯅ ꯊꯥꯡꯅ ꯌꯥꯟꯕ ꯀꯥꯏꯅ? ꯃꯣꯏꯁꯨ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦꯅꯦꯍꯦ ꯏꯆꯥꯅꯨꯄꯥꯒꯤ ꯙꯞꯁꯤꯗ꯫ ꯏꯃꯥ, ꯆꯦꯟꯈ꯭ꯔꯕ ꯃꯣꯏꯗꯣ? ꯆꯦꯟꯈ꯭ꯔꯦ꯫ ꯇꯦꯟꯕ, ꯅꯪꯒꯤ ꯃꯇꯧꯗꯣ ꯏꯃꯥ ꯌꯥꯝ ꯀꯤꯀꯣ꯫ ꯏꯃꯥ, ꯑꯩꯅ ꯇꯧꯔꯤꯗꯣ ꯀꯤꯃꯟꯕꯗꯩꯅꯦ꯫ ꯃꯃꯥ ꯃꯆꯥ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯟꯗꯨꯅ ꯑꯇꯦꯛꯄ ꯗꯨꯀꯥꯟ ꯑꯗꯨ ꯈꯔ ꯁꯦꯝꯖꯤꯜꯂꯝꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯜꯂꯛꯄ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯤ ꯃꯌꯥꯝ ꯑꯃꯗ ꯇꯦꯟꯕꯕꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎ ꯀꯌꯥ ꯇꯝꯁꯤꯟꯗꯨꯅ ꯁꯥꯎꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯈꯪꯕ ꯑꯍꯜ ꯈꯔꯗꯤ ꯀꯜꯂꯛꯄ ꯃꯤꯁꯤꯡꯅ ꯇꯧꯔꯤꯕ ꯑꯗꯨ ꯈꯪꯂꯝꯃꯤ꯫ ꯀꯜꯂꯛꯄꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒ ꯇꯦꯟꯕꯒꯤ ꯌꯨꯝꯕꯨꯁꯨ ꯊꯨꯒꯥꯏꯕ, ꯃꯩ ꯊꯥꯗꯣꯛꯄꯗ ꯅꯠꯇꯅ ꯇꯦꯟꯕ ꯃꯃꯥ ꯃꯆꯥꯕꯨꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯨꯔꯝꯃꯤ꯫
Mapanda mama macha moi ahom chakliba mayum adubu yengduna kaplame. Tenba, ima icha, akoy ahom gilaiba asibu. Nungaiba haiba sa tamlamdraba mali. Mapam asibu thadok patarabaro. Macha nupina, ima, akoy busumaina kayam koy na mapam mamadagi mapam mamada chenduna laigadoribano. Akoy gi kari iral no ima. Akoy gi iral haibabu. Lairaba, mingonda ngamjadaba asonba asini. Tenba, chatlese. Mapam mama yengduna. Phattaba singdo. Hayeng amuk laklabadi. Ima ijabu minung silaitana hatbikrani. Ima, handakti chelarose. Ware ima. Mapam mamadagi mapam mamada chenbase. Ima ga ichenga mapam asida lairamo. Nacha amuk lake. Kadaidano numidang asida nangna chatoisibo. Tenba, tenba. Tenba kanna marau leiba turel tamna chelai. Kalakpasing aduna tenbabu sena aduna hana lairambana tenbagi matungda inarami. Tenbana turel adu yauraktuna nga tangkai mi tangkai sing adu kaptuna kaurami. Kalakpa mi sing adu lumduna tumina yenglami. Nga tangkai mi tangkai sing adu thoraklami. Numidangdadi nga tangkai mi tangkai sing adu yamna langna ngana phajai. Aduna turel adu punglang langami. Tenbana nga tangkai mi tangkai sing aduda kaptuna wari pumbalirami. Kalakpasing aduna Ais Khupajasidi imai ngaure he Tenbaga kamaina wari sanaribano kamaina tawribano tenbana haibasingdo asengmagi oiredana mayam kamdosige chungsilaga pharasiro amabu pharaga thamnadi moisingse aikoina haibada loina yani se aidi moigi mamaise chaningmana ngaure khuchaw amani pizage mamaise soidina pizage nga tangkai mi tangkai sing aduna tenba kapkano noi taibang mise yam phatte ni nangbu wahali base nangbu kalakpa sing aduna ni moise phana harau halabasu phana nungaina ba pirabasu penba suknai nai dabani pirakho haiduna khuting thokpa kangbuduni nga nupi maharani aduna kaplanu se nangi damakta aikhoi lerisidi aina piriba ngagi chapu ase manghangano ngagi chapu asida nangna apamba sana lupa singdo lauthokliba makhai loiba naidana yauradabani amana amu se sigi thambagi lik asina nangbu kana matana lakchaba ngamdanabani amana amu pirai masigi phajaraba phi singse nasada kuplaga leiba matamda kana matagi khulaina changba ngamdaba haibado oiragadabani nangi imaga nachanupiga su lobiruro ngasidagidi aikhoigi iyum turel ase nangna ngaklo nangbuna aikhoina ngaklage aikhoi mayamna nangi leinanaba phajaba yum ama mafam asida saramlage ko asumna nga nupi sing aduna laigi oiba mayam ama pirami aduga tenbabu laknanaba hairamlaga lupkhre madu tumina yengliba kalakpa sing aduna tenbabu senaduna leikre tenba harauna mamaga machangagi manakta chelai aduga wari pumba tamlami ima hojikti aikhoi lairaba oireroi migi makhada kina sulaireroi chasi ima asumna lakpada kalakpa mi sing aduna lambida tenbabu thattuna lairamni aduga tenbada ngagi chapu adu pinanaba hairami tenbana mamaga machanupibu sohaningdabana khatnaba pamdabadagi ngagi chapu adu pirami aduga amuk hana mama macha moi ahumda yelaktanaba hairami phattaba sing aduna haraumanduna ngagi chapu aduda moi masen munaraga humjilubada lin oina yelaktuna chiklami aduga ngagi chapu adu tenbada piramlaga lauraga chena khirami kaidorage sana lupa thokpa chapu piraga lauraga chengkrisina kaim yaudra jalo ayenge humlaga sanani ne as sanada moina khangise ima moise karamba mino asumna mama macha moi ahum adu marau leiba turel aduda nga tangkhai mi tangkhai sing aduga sanagi phajaraba yum aduda nungaina nga tangkhai mi tangkhai sing aduga nungaina leikirami